Darwa. Hujik lai jadi bang form si Mayang Imphal gi manung chana dari ba chirai hana khangna nei bang form adu da ngarang se Wahengbam Gourahari ko ba mioi ama ma gi farm da chakhiba dagi koi Thiba Khangdana ising chaw mak ta lerakhiba du ngasi si nungthin pung 2 ga minute 15 rom chapa matam da hujik si thawa yaugdraba hoi thawa yaugdraba Hakchang oina phange masi thina bo hana ba ta choba thodang lokhiba mai ba ising mai ba har khangna ri ba dum labba pabung adu gi nakanda leire pang ma je kamai to phangi ba ma chi irupa to phangoni irupa ga manung da dum leiram manung ga lokhali tawra ga leiram dre ba ko taw hongte adu pung 2 minute 35 haida phange ba yan yam war jani chi pharam yam chi am ka to de pak che sunu cha ge sunu chana thi bane ba phani ba ngat le hojik thi ba da mapung ba thodang lo khibai tare ising mai ba hai ba thawai yaw dra Hakchang ji phangi bane ta du你说的没有，我们没有说的。Darwa. Thawai yaw dra Hakchang ji puthora e mak si Punaba same rivaji. Thiba Thawai yaudra Hakchang adu phangaba matung ai ta Phangkhare. चलो पुदु जे मयूं दे पुदु रा चलो na hariba Thawai yaugdraba Gourahari gi Hakchang asi ngasi je pung 2 ga minute 15 rom tak ba hariba farm ji gi thangnaba farm amadagi ni phangi je Jurai lafu makhong har ga khana ba pham du ni akoi singmai ba toraga to pat TRM adagi di SDRF aram bai tengol local volunteer local MLA amadi tonga toma imung manung maikai sing dagi hatare ngarang dagi ona thirakhiba du ngasi je phangba ngangkhiba ni hojik Thawai yaugdra Hakchang du pukhalak pa loina na ma ki mayum da hana mayam na puraga hatare haidi lai gi oiba thoram pangthok kare dugi makhata ba thabuk chathana ba pukhre aduna hariba Ngarangdagi hauna farm da chakhiba dagi phangba ngamdara lakhiba dum laba Mayang Imphal chirai dagi Wahengbam Gourahari haraga khangnari ba miwe sigi Thawai yaugdra Hakchang ngasi phangba ngamkhiba loina na myang gi ba makhata ba thabak chathana ba tare thabak paikhatli haibo pham thamjogo loina na hiramasi matang da pogdam jari ba Naurem Tanoranjan Mayang Imphal chirai kenana ko khalo